Online Manipurgi numidangi pau miing tabiriba pumnamakpu thoilaisurumna khurumjari ahanbada maroiba pau. India amadi Myanmar Ngamkhei border Sambal Khaba thabak Central Lengang na khudakta lefankhre News 18. Central Lengang na Manipurgi Kuki taba Mafamsingda border fencing Khaba thabak lefankhre haina News 18 gi pau amana phongdorakli. Handak awang bathaki Home Ministry ga official singami fam ama pangthokpada Kuki furumna hena khundaba Mafamsingda border fencing Khaba thabak asi kona khanaba khannakibaga loinana atei mafamda thabak makha chathanaba wareb lawkhibani hairi. Kuki jo organization singna border fencing Khaba thabak asi free movement regime da akaiba pibani haina phongdokhiba laikre. Sambal Khaba lepagi khongthang asi border ra lairiba Kuki furumna hairakpadagi lepkhibani. Adobu Manipurgi awang thangba maikaida Sambal asi Khaba loisilagani hairi lenga ki senior officer amana phongdorakpada Kuki gi maikaidagi thamlakpa demand asi khananaba Sambal Khaba asi lepani. Tamna makha chathakibani haiki Kuki taba Mafamsingda narol changlakpa miyoising thingnaba Sambal Khaba thabak paikhatkibani adubu Kuki jo organization singna border Sambal Khaba mayokta leblakpadagi thaba asi khudakta lepkhibani. Manipurgi district manga haibadi Churchanpur Chandel Tengnopal Urkhul amadi Kamjong Charokna kilometer 449 sangna Myanmar ga Ngamkhei da tainaribani. Amaromdo Union Home Minister Amit Sahana di Modi lenga asina border asi checksina thamlaba border khaduna thamnaba haikiba laikre. Myanmar ga India ga anigi marakta free movement regime su chatna danaba fireb laukre. India gi internal security amadi demographic structure da ahongba laitanaba chahi asigi February da Central Lengang Sambal Khaba gi thabak asi paikhalakibani. Amit Shah gi social account X ta thadorakpagi matung inadi Indo Myanmar gi kilometer 1643 sang Ngamkhei asida lengang asina Sambal khanabagi wareb laure. Masina border asida ningthina yengsinba ngamlagani loinana patrol trick amasu thamduna ngak selagani. Ngamkhei Sambal asigi apunma sangba sigi manungda moreda kilometer 10 romdi Sambal Khaba loikre. Masigi mathakta Sambal asi pilot project oina hybrid surveillance system HH asi hamnaba thabak chathari. Masina kilometer amaromdi Arunachal Pradesh amadi Manipur asida cover tawba ngamlagani loinana Manipurgi mafamda kilometer 10 Sambal khananaba approve tawkhibaga loinana thabak su paikhatpa hokre haina phongdorakli. Makha tarakpa update da Jiribam Mobung Khulda Kuki militant singna ngasi su nongmai amasung bom kapsinduna landarakre. Ngarang numidang pung 8 tabadagi hauduna Kuki militant singna Jiribam headquarter dagi kilometer 8 rom chatlaga lairiba mungbung maitai khulda Kuki lalawa singna khulasiga irab lapnadana laiba church anidagi nongmai amadi bom kapsinduna numidang pung 8:30 fawba landarakraba matungda ngasi ayuksu amuk hanna Kuki militant singna mungbung khulda nongmai amasung bom kapsinduna akanba mawongda landarakre. Pauche asina mafamdudagi fangba pawgi matung inadi ngasi numit yungba matung pung 12 minute kul rom taba matamdagi hauna Kuki militant singna mungbung maitai khulda amuk hanna bom amasung nongmai kaptuna landarakhi hairi. Kuki militant singna bom kapsilakliba mafam asi Jiribangi mungbung khulga lonna lairiba Jaron khulga tainaba church anidagini hairi. Nongmai kapsilakliba mafam aduga irab lamnadana chingi sarukta Assam Rifles ki kem amasu lei maduna AR gi kem ga naknana laiba mafamdagi Kuki militant singna bom amadi nongmai kapagi thabak tawrakpa asida control tawba ngamdriba asi karigino haibasu mungbung khulgi khunja singna hanglakli. Loinana ngasi nungthil pung 1:10 rom taba matamda fawa Kuki militant singna machit oina nongmai kapsilakpagi thabak chatharakhi. Ngasi ayung nongmai amadi bom kapsilakhiba asi tharga mungbung maitai khulda attack chatharakliba asi tararak sure hairi. Pau sin hai nongmai kapnaba sigi pau hek phangbaga thodok thokfamda security force ki kangbu su changsin ki adubu Mifamipun ki paudi phangba ngamkhide. Loinana mungbung amadi thangnana lairiba maitai khulgi khunja singdi laifam chafam khangdana hauji awaba fibam amada laire. Makhoibu ahenba security force thajin biduna akanba cheksin tharang gi thabak chathabiu hairi. Makha tarakpa update da Manipur da Myanmar rom dagi Kuki militant 8 rom changsin kre haiba order gi matangda achumaran miyam da khangangadabani debadatta drone bombing projectile amadi missile karamna sizinagani amadi jungle warfare gi matangda ningthina train torba Kuki militant 8 rom Myanmar gi Manipur rom da changsin kre haiba government ki order ama social media da viral chalaktuna Manipur miyam da amuka hena aki tujungba pohaliba order asigi horakfam oiriba Manipur gi CM office CM gi secretary and Joffrey amadi Manipur lenga ki DGP gi office tagi order adu achumbani aranbani haibagi matangda Manipur gi miyam da sengduk pirau haina MPCC gi working president
ꯑꯣꯏꯔꯤꯕ ꯗꯦꯕꯗꯠꯇ ꯈꯨꯃꯟꯊꯦꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ asi BT ꯔꯣꯗꯇ ꯂꯩꯕ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯊꯥꯖꯕ ꯁꯣꯔꯁ ꯑꯃ ꯐꯪꯕꯗꯒꯤ CMꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯟ ꯖꯣꯐ꯭ꯔꯤ ꯅꯪ CMꯒꯤ ꯑꯦꯗꯚꯥꯏꯁ ꯃꯈꯥꯗ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔ ꯑꯁꯤ ꯊꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯔꯛꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯂꯩꯔꯤꯕ ꯆꯃꯝꯅꯕ ꯑꯁꯤ ꯀꯣꯛꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯣꯗꯤ ꯂꯩꯉꯥꯛꯀꯤ ꯑꯍꯨꯝꯁꯨꯕ ꯇꯥꯔꯝꯒꯤ ꯅꯨꯃꯤꯠ 100ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒ꯭ꯔꯨꯞꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯝꯕ ꯂꯨꯞꯀ ꯋꯥꯔꯤ ꯁꯥꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯟꯗꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ ꯉꯁꯤ ꯐꯥꯎꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯅ ꯑꯀꯟꯕ ꯂꯨꯞ ꯈꯔ ꯈꯛꯇꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯌꯥꯕ ꯕꯣꯗꯤ ꯑꯃ ꯂꯩꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯗꯥꯏꯂꯣꯒ ꯆꯠꯊꯔꯦ ꯍꯥꯏꯕꯁꯤ ꯊꯥꯖꯗꯦ꯫ ꯗꯥꯏꯂꯣꯒ ꯆꯠꯊꯕꯒꯤ ꯃꯃꯤ ꯇꯥꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫